ये लो ये वीडियो बना देता हूँ। प्रेम मंदिर जाने के लिए रेडी हो रहे हैं। प्रेम मंदिर जाने के लिए हम रेडी हो रहे हैं। रेबी का सिंगा मेकअप चल रहा है। Head south, then turn right. सुबना बर्मन कहा गया? ये हमारा सुबना बर्मन। हाय गाइस, नुंगाइरी। अरे बच्चे का तो 2 मिनट में हो जाएगा ना, आपको कर लो पहले। अरे दिया डांस करो। Head north, करो। then turn left. हाँ रियांश, क्या कर रहे हो? क्या? आप लोग कहाँ हो अभी? अरे वृंदावन में। अरे दिया आप कहाँ हो? वेरी गुड। अरे तुम नजदीक आता है तो फोटो कहाँ से खींचूंगा? हैं? कर तो दिया। सुबना पकड़ने तू ना दिखा दो उसको भी। तो लिया। हाँ लिया। आ जाओ आ जाओ। आराध्या उधर लेती हूँ आपका। सुबह तेरा है क्या? तेरा है क्या? हाँ है ना? ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯄ꯭ꯔꯦꯝ ꯃꯟꯗꯤꯔꯗ ꯂꯥꯛꯑꯦ ꯂꯥꯛꯄ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯟꯗꯣ ꯑꯗꯨꯒꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯄꯣꯊꯥꯗ꯭ꯔꯦ ꯄꯨꯡ ꯑꯃꯔꯣꯝꯈꯛ ꯔꯦꯁ ꯇꯧꯔꯦ ꯆꯥꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯀꯣꯏꯍꯧꯔꯁꯤ ꯍꯥꯏꯅ ꯄ꯭ꯔꯦꯝ ꯃꯟꯗꯤꯔꯁꯦꯒꯤ ꯃꯅꯥꯛꯇꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯍꯣꯇꯦꯜ ꯂꯧꯔꯤꯗꯣ ꯑꯗꯨꯒꯤꯗꯣ ꯄ꯭ꯔꯦꯝ ꯃꯟꯗꯤꯔ ꯀꯣꯏꯔꯅꯤ ꯉꯁꯤ ꯑꯗꯨꯒ ꯏꯁꯀꯣꯟꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ ꯁꯤ ꯂꯣꯏꯔ ꯃꯇꯨꯡꯗ ꯄ꯭ꯔꯦꯝ ꯃꯟꯗꯤꯔ ꯏꯁꯀꯣꯟ ꯃꯟꯗꯤꯔ ꯉꯁꯤꯁꯦ ꯀꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯅꯦꯛꯁ ꯗꯦꯗꯅ ꯕꯥꯀꯤ ꯕꯤꯍꯥꯔꯤ ꯀꯩꯀꯥ ꯆꯠꯇꯣꯏꯅꯤ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯇꯦꯛ ꯃꯇꯦꯛꯅꯤꯀꯣ ꯃꯌꯥꯝ ꯁꯥꯡꯉꯗꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕꯗꯣ ꯉꯝꯗ꯭ꯔꯦꯕꯀꯣ ꯃꯔꯝꯗꯤ ꯑꯩꯁꯨ ꯂꯥꯞꯅ ꯇꯧꯅ ꯂꯥꯛꯏꯕꯅꯤꯅ ꯗꯔꯁꯟ ꯇꯧꯕꯒꯤ ꯂꯥꯛꯄꯅꯤꯅꯀꯣ ꯐꯖꯅ ꯗꯔꯁꯟ ꯇꯧꯒꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯛꯌꯥꯝ ꯑꯩ ꯅꯝꯃꯛꯇ꯭ꯔꯦꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯑꯍꯥꯟꯕꯗꯀꯣ ꯃꯌꯥꯝ ꯂꯥꯏ ꯍꯥꯟꯅ ꯈꯨꯔꯝꯃꯨꯔꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯟꯗꯤꯔ ꯃꯅꯨꯡ ꯆꯪꯒꯅꯤ ꯉꯁꯤꯁꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯁꯤꯒ ꯃꯤ ꯇꯤꯜꯂꯤꯁꯦ ꯁꯤꯒꯤꯁꯦ ꯀꯔꯤꯝ ꯅꯠꯇꯦꯕꯀꯣ ꯅꯠꯇ꯭ꯔꯒꯗꯤꯀꯣ ꯅꯨꯡꯇꯤꯒꯤꯗꯤ ꯃꯤꯁꯦ ꯌꯥꯝ ꯍꯦꯟꯅ ꯇꯤꯜꯂꯦꯅ ꯍꯥꯏꯌꯦꯕꯀꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯛꯀꯤꯂꯤꯀꯣ ꯃꯤꯁꯦ ꯑꯗꯨꯛ ꯌꯥꯝꯁꯨ ꯇꯤꯜꯂꯝꯗ꯭ꯔꯦ ꯑꯗꯨꯒ ꯐꯖꯅ ꯇꯧꯅ ꯂꯥꯏꯁꯨ ꯈꯨꯔꯝꯃꯛꯑꯦ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯀꯩꯀꯥ ꯅꯝꯕꯁꯦ ꯌꯥꯗꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯇꯨꯃꯤꯟꯅꯀꯣ ꯁꯨꯝ ꯅꯝꯃꯛꯄꯅꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯪꯈꯤꯕ ꯃꯇꯝꯗꯨꯒꯀꯣ
ꯍꯧꯖꯤꯛꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯂꯥꯏ ꯈꯨꯔꯝꯃꯨꯔ ꯊꯣꯛꯂꯕꯅꯦꯕꯀꯣ ꯁꯤꯒ ꯌꯦꯡꯉꯣꯅꯦ ꯃꯤ ꯈꯨꯇꯤꯟꯁꯦ ꯑꯩꯈꯣꯏ ꯆꯪꯕ ꯃꯇꯝꯗꯨꯒꯗꯤ ꯃꯤꯁꯤꯁꯨ ꯌꯥꯝ ꯇꯤꯜꯂꯝꯗꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯥꯔꯇꯤ ꯃꯇꯝꯗꯣ ꯑꯣꯏꯔꯝꯃꯦꯕꯀꯣ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗꯣ ꯑꯣꯏꯔꯝꯃꯦ ꯆꯥꯅꯔꯨꯔꯦ ꯑꯗꯨꯅ ꯌꯥꯝ ꯐꯖꯅ ꯇꯧꯅ ꯑꯩꯈꯣꯏ ꯈꯨꯔꯝꯃꯛꯑꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯈꯨꯅꯝꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯅꯝꯕꯁꯦ ꯌꯥꯗꯕꯅꯤꯅꯀꯣ ꯁꯨꯝ ꯇꯨꯃꯤꯟꯅꯁꯨ ꯁꯨꯝ ꯈꯔ ꯅꯝꯃꯛꯄ ꯃꯌꯥꯝꯗ ꯌꯦꯡꯍꯟꯅꯤꯡꯅꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯩ ꯃꯌꯥꯝ ꯕ꯭ꯔꯤꯟꯗꯥꯕꯟ ꯄ꯭ꯔꯦꯝ ꯃꯟꯗꯤꯔ ꯀꯩꯀꯥꯗꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯩ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯑꯩ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯀꯣ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯃꯇꯦꯛ ꯄꯨꯔꯥ ꯐꯖꯅ ꯇꯧꯅꯕꯨꯗꯤ ꯅꯝꯃꯛꯇ꯭ꯔꯦꯕꯀꯣ ꯃꯄꯥꯟꯗꯁꯨ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯁꯨ ꯂꯥꯞꯅ ꯇꯧꯅ ꯂꯥꯏꯁꯦ ꯈꯨꯔꯨꯝꯕꯒꯤ ꯂꯥꯛꯄꯅꯤꯅ ꯚꯤꯗꯤꯑꯣ ꯀꯩꯀꯥꯗꯨꯒ ꯑꯩꯅ ꯌꯥꯝꯅ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯔꯛꯇ꯭ꯔꯕꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯍꯁꯕꯦꯟꯅ ꯈꯔ ꯁꯨꯝ ꯑꯩꯅ ꯃꯉꯣꯟꯗ ꯅꯝꯃꯣꯅ ꯍꯥꯏꯔꯝꯕꯗꯣ ꯃꯥꯁꯦ ꯑꯗꯨꯝ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯣꯠꯄꯗꯨ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯩꯇꯦꯕꯀꯣ ꯅꯝꯗꯕꯅꯤꯅ ꯑꯗꯨꯅ ꯈꯔ ꯁꯨꯝ ꯅꯝꯕꯤꯔꯝꯃꯦ ꯃꯥꯅ ꯑꯗꯣ ꯑꯩꯅ ꯐꯖꯅ ꯇꯧꯅ ꯅꯝꯒꯗꯕꯗꯣ ꯅꯝꯃꯛꯇ꯭ꯔꯦ ꯃꯔꯝꯗꯤ ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯑꯦꯛꯗꯝ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯒꯗꯣ ꯀꯥꯎꯈ꯭ꯔꯦꯕ ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯦ ꯃꯟꯗꯤꯔꯁꯤꯒꯤ ꯑꯀꯣꯏꯕꯗ ꯃꯌꯥꯝ ꯑꯗꯨꯒꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯁꯅ ꯂꯤꯂꯥꯀꯣ ꯃꯥꯅ ꯍꯥꯟꯅ ꯇꯧꯈꯤꯕ ꯂꯤꯂꯥ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯁꯤꯗ ꯁꯣ ꯇꯧꯔ ꯊꯝꯃꯦꯕꯀꯣ ꯒꯣꯕꯔꯙꯟ ꯆꯤꯡ ꯊꯥꯡꯒꯠꯈꯤꯕ ꯑꯗꯩ ꯔꯥꯁ ꯂꯤꯂꯥ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕ ꯌꯥꯝ ꯐꯖꯩ ꯃꯌꯥꯝ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯀ꯭ꯔꯤꯁꯅ ꯂꯤꯂꯥ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯁꯤꯗ ꯃꯣꯏꯅ ꯐꯖꯅ ꯇꯧꯅ ꯁꯣ ꯇꯧꯔꯒ ꯊꯝꯃꯤ ꯌꯥꯝꯅ ꯐꯖꯩ ꯑꯩꯅ ꯅꯝꯃꯛꯏꯁꯤꯗꯤ ꯃꯇꯦꯛ ꯍꯥꯏꯕꯗꯤ ꯅꯥꯀꯟ ꯑꯃꯈꯛꯇꯪꯇꯅꯦꯕꯀꯣ ꯑꯀꯣꯏꯕꯁꯦ ꯂꯣꯏꯅ ꯅꯝꯃꯛꯇ꯭ꯔꯦ ꯃꯌꯥꯝ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯇꯝꯗꯨꯒꯀꯣ ꯑꯩꯁꯤꯒ ꯚ꯭ꯌꯨ ꯃꯌꯥꯝꯁꯦ ꯐꯖꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯍꯥꯏꯕꯗꯤ ꯐꯖꯅ ꯇꯧꯅ ꯑꯩꯅ ꯌꯦꯡꯅꯤꯡꯕꯗꯣ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯁꯤꯒ ꯑꯗꯨꯝ ꯌꯥꯝ ꯀꯩꯅꯣ ꯂꯩꯔꯨꯗ꯭ꯔꯦꯕꯀꯣ ꯚꯥꯞꯁꯦ ꯂꯩꯔꯨꯗ꯭ꯔꯦꯕꯀꯣ ꯅꯝꯃꯛꯏꯁꯤꯡꯁꯦ ꯈꯔ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯞꯄꯛꯏꯁꯤꯡꯁꯦ ꯑꯩꯒꯤ ꯅꯨꯄꯥꯅ ꯅꯝꯃꯛꯄꯁꯤꯡꯗꯣ ꯑꯗꯨꯅꯦꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯃꯇꯦꯛ ꯃꯌꯥꯝ ꯀꯩꯒꯨꯝꯕꯀꯣ ꯕ꯭ꯔꯤꯟꯗꯥꯕꯟ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯄ꯭ꯔꯦꯝ ꯃꯟꯗꯤꯔ ꯆꯠꯄ ꯇꯥꯔꯒꯗꯤꯀꯣ ꯃꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯟꯗꯥ ꯑꯣꯏꯔꯝꯗꯥꯏꯗꯣ ꯑꯗꯨꯒ ꯆꯠꯄꯤꯌꯣꯕꯀꯣ ꯍꯥꯏꯕꯗꯤ ꯈꯖꯤꯛꯇꯪ ꯅꯨꯡꯊꯤꯟꯗꯒꯤ ꯆꯠꯂꯣꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯟꯗꯥ ꯑꯣꯏꯔꯒꯀꯣ ꯃꯣꯏꯒꯤ ꯐꯖꯕꯁꯦ ꯑꯣꯏꯅ ꯍꯦꯟꯒꯠꯂꯦꯕꯀꯣ ꯁꯤꯗ ꯃꯌꯥꯝ ꯌꯦꯡꯉꯣꯅꯦ ꯔꯥꯁ ꯂꯤꯂꯥ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯁꯅ ꯔꯥꯙꯥ ꯒꯣꯄꯤꯁꯤꯡꯒꯤ ꯖꯒꯣꯏ ꯃꯌꯥꯝꯗꯣ ꯌꯦꯡꯉꯣ ꯃꯌꯥꯝ ꯈꯔ ꯑꯩꯈꯣꯏꯒꯤ ꯃꯝꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯣꯏꯁꯦ ꯐꯖꯅ ꯂꯥꯏꯇꯤꯡꯒꯗꯣ ꯍꯥꯞꯄ ꯈꯣꯠꯂꯒ ꯌꯥꯝ ꯐꯖꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯝ ꯃꯟꯗꯤꯔꯁꯦ ꯁꯤꯒꯤꯁꯦ ꯃꯥꯒꯤ ꯃꯝꯁꯤꯜꯂꯛꯑꯒꯀꯣ ꯀꯂꯔꯁꯦ ꯃꯆꯨꯗ ꯑꯣꯟꯊꯣꯛꯏꯑꯕꯀꯣ ꯃꯌꯥꯝ ꯃꯟꯗꯤꯔꯁꯦ ꯁꯤꯒꯤꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯌꯥꯎꯕꯅꯤ ꯁꯤꯒ ꯃꯌꯥꯝꯗ ꯁꯨꯝ ꯎꯍꯟꯖꯔꯛꯀꯦ ꯑꯗꯨꯅ ꯃꯌꯥꯝ ꯀꯩꯒꯨꯝꯕ ꯕ꯭ꯔꯤꯟꯗꯥꯕꯟꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯄ꯭ꯔꯦꯝ ꯃꯟꯗꯤꯔ ꯆꯠꯄ ꯇꯥꯔꯒꯗꯤ ꯁꯟꯗꯥ ꯋꯥꯏꯔꯝꯗꯥꯏꯗ ꯆꯠꯂꯣ ꯍꯥꯏꯕꯗꯤ ꯈꯔ ꯉꯟꯅ ꯆꯠꯂꯣ ꯄꯨꯡ 4:30 ꯑꯗꯨꯒ ꯑꯗꯨꯝ ꯆꯠꯂꯣ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯃꯤꯁꯦ ꯌꯥꯝꯅ ꯚꯤꯔ ꯑꯣꯏꯕꯅꯦꯕꯀꯣ ꯃꯤ ꯈꯨꯇꯤꯟ ꯑꯃ ꯁꯟꯗꯥ ꯑꯣꯏꯔꯒꯀꯣ ꯊꯦꯡꯉꯦꯒꯤ ꯃꯤꯁꯦ ꯍꯦꯟꯅ ꯑꯃꯨꯛ ꯇꯤꯟꯕ ꯍꯦꯜꯂꯛꯏꯑꯕ ꯑꯗꯨꯅ ꯈꯔ ꯉꯟꯇꯥꯅ ꯆꯠꯂꯣ ꯑꯗꯨꯒ ꯄꯨꯡ 9:30 ꯐꯥꯎꯕ ꯂꯩꯕ ꯌꯥꯏ ꯄꯨꯡ 9:30 ꯐꯥꯎꯕ ꯃꯟꯗꯤꯔꯁꯦ ꯕꯟ ꯇꯧꯕꯅꯦꯕꯀꯣ ꯃꯣꯏꯒꯤ ꯕ꯭ꯔꯤꯟꯗꯥꯕꯟꯗ ꯃꯌꯥꯝ ꯇꯥꯏꯃꯤꯡꯒꯤ ꯌꯥꯝꯅ ꯌꯦꯡꯉ ꯆꯠꯂꯣꯀꯣ
ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯑꯣꯟꯂꯥꯏꯟꯗ ꯁꯨꯝ ꯅꯦꯠꯇ ꯁꯨꯝ ꯁꯔꯆ ꯇꯧꯔꯁꯨ ꯐꯪꯒꯅꯤ ꯃꯣꯏꯒꯤ ꯇꯥꯏꯃꯤꯡꯒꯤ ꯌꯥꯝꯅ ꯀꯩꯅꯣ ꯂꯩꯕꯅꯤ ꯃꯟꯗꯤꯔꯁꯦ ꯄꯨꯡ ꯕꯥꯔꯣ ꯃꯅꯨꯡꯁꯦ ꯃꯟꯗꯤꯔꯁꯦ ꯑꯗꯨꯝ ꯍꯥꯡꯕꯅꯤ ꯄꯨꯡ ꯕꯥꯔꯣꯁꯦ ꯕꯥꯔꯣꯗꯒꯤ ꯄꯨꯡ ꯃꯔꯤ ꯐꯥꯎꯕꯁꯦ ꯃꯟꯗꯤꯔ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯊꯤꯡꯕꯅꯤ ꯑꯗꯨꯒ ꯄꯨꯡ ꯃꯔꯤꯗꯒꯤ ꯑꯃꯨꯛꯀ ꯍꯥꯡꯕꯅꯦꯕ ꯃꯟꯗꯤꯔꯁꯤꯡꯁꯦ ꯑꯗꯨꯅ टाइमिंग से नहीं देते ना फिर मंदिर का चेंज हो गया कलर वो है ना हाँ चेंज होते जाना उसका वीडियोस बनाना था हाँ अभी अभी पिंक कलर हो गया ये क्या हो रहा है ना कोई बात नहीं ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯔꯤꯟꯗꯥꯕꯟ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯟꯗꯤꯔ ꯗꯔꯁꯟ ꯇꯧꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯃꯌꯥꯝ ꯍꯥꯏꯅ ꯀꯥꯟꯅꯗꯦꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯁꯨꯕꯅꯥꯒ ꯑꯩꯒꯗ आशीर्वादꯁꯨ ꯐꯪꯉꯦ ꯑꯗ ꯁꯤꯅ ꯏꯁꯀꯣꯟꯒꯤ ꯀꯩꯅꯣꯅꯦꯕꯀꯣ ꯄ꯭ꯔꯁꯥꯗ ꯈꯇꯪ होगे ना है ना हाँ ये इस्कॉन की प्रसाद में आप ngasido ko ꯑꯩꯈꯣꯏꯁꯦ ꯄꯨꯡ ꯀꯌꯥꯗꯅꯣ ꯄꯨꯡ 2:30 ꯇꯥꯔꯦ ꯁꯤ ꯌꯧꯔꯛꯄꯗꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯟꯗꯤꯔ ꯑꯅꯤꯗꯤ ꯈꯨꯔꯝꯃꯦ ꯄ꯭ꯔꯦꯝ ꯃꯟꯗꯤꯔꯒ ꯑꯗꯒꯤ ꯏꯁꯀꯣꯟ ꯃꯟꯗꯤꯔ ꯑꯇꯩꯁꯨ ꯃꯟꯗꯤꯔ ꯂꯥꯏꯈꯨꯝ 2-3ꯗꯤ ꯁꯨꯝ ꯈꯨꯔꯝꯃꯦ ꯃꯌꯥꯝ होटल यौरे हजिक याम नुंगाइरे फजनासो अखोगी मी खुत्तिन अमा दो ओरगसको फजना अखो लाइ खुरंबा फंगे अदो मैम ngasi ब्लॉग से मतंग से सुम लेसनजरगे कइनादि होजे अखोय खरा ngन तुमदुइनेबको खरा ngन तुमगा हेंग अमुक ngता होगला मुक लाइ खुरंबा चतोय बदुना ngasi ब्लॉग से मैम मतंग से सुम लेसनजरगे बाय मतंगी नुइता मुना रसिको हेंग मुना रसि